Hello, ma'am. Ma'am, ngasi do koi relief camp da di relief camp gi punba koi district administration side gi Ningol Chakouba tau jaba ne do koi pami sing ju loina mak kawe ba ko da pami de nupi oi ba sing do hai di loina mak ne koi do kina ta bi rak bai ta ado district administration side gi akoi gi pami nupi sing gi oina akoi makha na tang tham jare ko ma'am pa je tang lum me ne ko siga lei jare ko blanket amamam tar pi bi re du to kina kha ga tar ga bai na pi bi re ado ma'am akoi gi relief camp da lei ba sing ju loina mak hai di moi gi so dum do kina ga tar re dai di chak ama chamina re adwain tar ga ngasi gi akoi gi Ningol Chakouba mai le na relief camp da je na lei se ke no ne akoi gi mahai khulen Jiribam ko mahi khulen Vidyanagar da leiba relief camp da ade atop leiba relief camp gi punna pullaga siga punna pangthokpane ado sarya balak chabane ado ma'am video kumba kai kumba kha matek share tau jarake adudi yeminar se ma'am ye karam de diya 하고 있더니 Ngang nhiều kìa. ai rồi Ngang tầm gì ngasi hianggai gi humni panba ningthauka ba numit yaipharaba November gi tarik mari sida aikoi sar Krishna Kumar IS Deputy Commissioner Jiribam gi miyeng makhada Jiribam da leriba relief camp sing jigi IDP sing aikoi Chakouba gi thoram ma khak pangthok chabani aikoi yam samna sinjaba thoram asida IDP sing jina harau na lakpiba sarugya bi si yamna nungai masigi mabung mapwa gi raba sengaba mari sina maram moiraga makha taba ngasi kinamisida gidi tangdu laita ba phibam mama Jiribam sa oira ko oira sunu haina thamjari loinana masigi samlaba Ningol Chakouba gi thoramasi pangthokpada tongan ba department sing dagi mating pangbiraiba staff sing loinana support bro khuding maku haningani tana thagap pungdokjari sahi amagi oina khorang ngai jarakpa Ningol singna phai dagi pamjana khorang ngai jarakpa Ningol Chakouba gi thoramasi ekoi dc sayna ngasi sak obibasda ekoi pumda bpm da lejari ba ekoi pumda suki mati ngai hauji kuni musibasu